ꯄꯥꯝꯃꯦ ꯏꯗꯤꯇꯤꯡ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯁꯤꯗ ꯀꯩꯅꯣ ꯈꯔ ꯆꯥꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯗꯩ ꯅꯠꯇꯦ ꯍꯣꯔꯦꯟꯁꯦ ꯄꯨꯡ 2:30ꯗꯒꯤ ꯉꯁꯤꯁꯦ ꯀꯥꯡꯅꯦ ꯍꯥꯏꯕꯗꯀꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯔꯥꯡ ꯄꯨꯡ 10:30 ꯑꯗꯥꯏꯗ ꯈꯪꯉꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯍꯌꯦꯡꯗꯤ ꯀꯥꯡ ꯑꯣꯏꯗꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯕ꯭ꯂꯣꯛ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯁꯤꯔꯥ ꯁꯦꯝꯃꯣꯏꯁꯤꯔꯥ ꯈꯟꯖꯥꯟꯅ ꯂꯩꯔꯦ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯁꯦꯝꯅꯤꯡꯕ ꯐꯥꯎꯕ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯕꯤꯠ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯈꯪꯒꯠꯂꯛꯄꯅꯤꯅꯀꯣ ꯄ꯭ꯂꯥꯟꯗꯨꯁꯨ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯄꯣꯜ ꯑꯃ ꯊꯥꯒꯠꯂꯒ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯚꯣꯇꯤꯡ ꯃꯁꯤꯡꯗꯨꯗ ꯁꯦꯝꯕ ꯁꯦꯝꯗꯕ ꯂꯦꯞꯄꯒꯦ ꯑꯗꯣ ꯑꯩꯅ ꯄꯣꯜ ꯊꯥꯒꯠꯄꯗꯣ ꯄꯨꯡ 11:30 ꯑꯗꯥꯏꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯡ 1:30 ꯇꯥꯕ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯤ ꯌꯥꯝ ꯊꯤꯅ ꯚꯣꯇꯤꯡ ꯇꯧ ꯂꯩꯔꯝꯃꯦ ꯃꯤ 194 ꯚꯣꯇꯤꯡ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯃꯤ 93%ꯅ ꯕ꯭ꯂꯣꯛ ꯇꯧꯔꯣ ꯑꯣ ꯌꯦꯁꯇ ꯅꯝ ꯂꯩ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯧꯅꯥ ꯊꯤ ꯂꯩꯔꯦ ꯕꯤꯠꯇꯤ ꯌꯥꯎꯔꯦ ꯈꯤꯡꯉꯦ ꯏꯁꯥꯁꯦ ꯁꯦꯝꯅꯤꯡꯕ ꯌꯥꯝ ꯐꯖꯅ ꯐꯥꯎꯔꯦ ꯑꯗꯨꯅ ꯁꯦꯝꯃꯨꯔꯁꯤꯂꯣ ꯑꯗꯣ ꯖꯤꯅꯥ ꯀꯧꯕ ꯕꯦꯠ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤ ꯑꯗꯣ ꯃꯣꯏꯗꯣ ꯉꯁꯤ ꯈꯦꯆꯤ ꯍꯧꯋꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯈꯦꯆꯤꯗꯣ ꯂꯣꯏꯔꯦ ꯈꯦꯆꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯗ ꯈꯦꯆꯤ ꯂꯧꯕ ꯍꯥꯏꯅ ꯆꯠꯊꯣꯛꯑꯁꯤꯔꯣ ꯀꯃꯥꯏꯅ ꯊꯣꯛꯏꯕ ꯑꯦꯛꯁꯤꯗꯦꯟꯅꯣ ꯈꯪꯗꯦꯅꯦ ꯀꯦꯟꯇꯤꯟ ꯀꯣꯅꯔꯗꯅꯦꯕ ꯁꯤ ꯒꯣꯂꯥꯏꯁꯦ ꯌꯥꯝ ꯇꯞꯅ ꯊꯧꯅꯕꯅꯦꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯗꯨꯝ ꯑꯣꯏꯕꯒꯤ ꯇꯥꯇꯥꯒꯤ ꯃꯃꯥꯡꯗ ꯑꯜꯇꯣꯒ ꯇꯥꯇꯥ ꯊꯣꯝꯅꯔꯦꯗ ꯑꯁꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯑꯩꯗꯤ 100ꯀ ꯑꯃꯨꯛ ꯑꯜꯇꯣꯁꯤ ꯑꯃꯨꯛ ꯊꯣꯝꯅꯔꯤꯑꯕ ꯀꯅꯥꯅ ꯁꯣꯏꯅ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯛꯄꯗ ꯁꯤ ꯐꯤꯕꯝꯁꯦ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒꯁꯨ ꯁꯨꯃꯥꯏꯅ ꯀꯟꯅ ꯃꯔꯤꯒꯗꯤ ꯊꯣꯛꯅꯗꯕꯅꯦꯕ ꯁ꯭ꯋꯥꯏ ꯖꯒꯥꯗ ꯍꯥꯏꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯑꯗꯨꯝ ꯊꯧꯋꯤꯗꯅ ꯈꯜꯂ ꯆꯥꯛꯄꯒꯤ ꯔꯤꯄꯣꯔꯇꯔ ꯁꯥꯔꯨ ꯑꯣ ꯁꯤꯗꯒꯤ ꯃꯥꯒꯤ ꯏꯂꯦꯛꯇ꯭ꯔꯣꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯊꯦꯡꯕꯅꯦꯕ ꯑꯗꯣ ꯃꯇꯥꯏꯗ ꯇꯧꯔꯒ ꯌꯥꯁꯟ ꯑꯃ ꯄꯨꯔꯛꯑꯗꯤ ꯐꯅꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯈꯠꯂꯦ ꯑꯩꯕꯨꯗꯤ ꯀꯥꯡ ꯀꯣꯏꯕ ꯆꯠꯂꯒꯦ ꯎꯇꯤꯒꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯁꯤ ꯌꯥꯝꯅ ꯑꯝꯇ ꯂꯧꯈꯠꯈꯤ ꯊꯝꯅꯥꯗ ꯑꯣꯏꯔꯝꯃꯗꯤ ꯂꯣꯏ ꯈꯪꯒꯗꯧꯅꯦ ꯐꯖꯅꯗꯤ ꯂꯧꯈꯠꯂꯦ ꯑꯗꯣ ꯖꯤꯅꯥ ꯃꯊꯪꯗꯗꯤ ꯊꯝꯅꯥꯗ ꯇꯧꯔꯣꯏ ꯑꯁ ꯊꯦꯡꯉꯦ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯗ꯭ꯔꯦꯁꯁꯤꯁꯨ ꯌꯦꯡꯉꯣ ꯁꯤ ꯐꯤꯕꯝꯗꯅꯦ ꯂꯩꯁꯦ ꯑꯗꯨꯒ ꯑꯩ ꯀꯥ ꯆꯥꯕꯤ ꯋꯥꯗꯤ ꯍꯥꯏꯔꯛꯑꯅꯨꯀꯣ ꯍꯥꯏꯔꯗꯤ ꯅꯨꯄꯥ ꯈꯛꯇꯪꯗ ꯂꯩꯕ ꯏꯃꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯅꯤꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯅ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯔꯁꯦ ड्रेस होंदो ले थेंगने आई हम तो सिनन गाइड खरा तजलो थे सा जिरि केनु तो वे साले सीजन लिखले आई ना मरो होगा ओंग सीजन ओंग रोइदा मतम थेंगे चलो इकन मी मैम रक्त ब्लॉक का तौदबा यंगो नोट सिदा तौरगे फोन ता लांथोगी ओके पुंग क्या तागे अनि मखाय तारे कांग जे चिंगथोक लोयरबा कइनु खंगदेने कांग उदिने अस लोयग्रा माला दा चाइरम बखरो
ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯅꯣꯡꯃꯁꯦ ꯌꯣꯟꯕꯁꯦ ꯅꯤꯡꯁꯤꯡꯉꯤ ꯑꯉꯥꯡꯉꯩꯗ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯃꯇꯝꯗ ꯆꯤꯡꯈꯣꯡꯗ ꯌꯣꯜꯂꯒ ꯂꯩꯍꯟꯕꯗꯣ ꯊꯤꯜꯂꯛꯑꯣ ꯌꯦꯡꯒꯦ ꯀꯟꯅ ꯊꯤꯜꯂꯛꯑꯣ ꯑꯝꯇꯪ ꯊꯤꯜꯂꯛꯑꯣꯗꯅ ꯀꯅꯥ ꯂꯩꯕꯤꯔꯤꯅꯣ ꯚꯤꯗꯤꯑꯣ ꯑꯝꯇ ꯀꯥꯟ ꯊꯤꯜꯂꯤꯁꯤꯗꯤ ꯉꯁꯥꯏ ꯃꯇꯦꯛꯇꯗꯤ ꯂꯩꯔꯦ ꯆꯤꯡꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ ꯆꯦꯟꯖꯜꯂꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯅ ꯁꯤ ꯒꯦꯠꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯁꯦꯝꯃ ꯁꯪꯒꯥ ꯂꯩꯔꯦ ꯂꯦꯠꯁ ꯒꯣ ꯃꯆꯦꯠ ꯊꯤ ꯍꯥꯏꯉꯩ ꯐꯖꯅ ꯐꯖꯩꯌꯦ ꯃꯅꯨꯡꯁꯤꯗꯤ ꯀꯨꯏꯔꯦ ꯄꯤꯛꯉꯥꯏꯗ ꯆꯠꯈꯤꯕꯗꯩ ꯍꯦꯟꯅ ꯆꯠꯇ꯭ꯔꯤꯕꯀꯣ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯝꯅꯤ ꯐꯖꯩꯌꯦꯕ ꯅꯩ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯚꯤ ꯔꯣꯜ ꯂꯧꯊꯔꯛꯀꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯐꯣꯟꯗꯒꯤ 12 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯚꯤ ꯔꯣꯜ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯥꯀꯟꯗ ꯌꯨꯝ ꯃꯆꯥ ꯁꯪ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯌꯦꯡꯒꯦ ꯁꯤꯁꯤꯅ ꯑꯩꯅꯗꯤ ꯅꯝꯃꯛꯏꯁꯤꯅ ꯁꯤ ꯃꯦꯟ ꯒꯦꯠꯇꯩ ꯆꯪꯉꯒ ꯁꯤꯒꯤ ꯂꯝꯄꯥꯛ ꯁꯥꯏ ꯃꯇꯦꯛꯁꯦ ꯈꯛꯇꯅꯦꯕ ꯑꯩꯅꯗꯤ ꯅꯝꯃꯛꯏꯁꯦ ꯁꯤꯗꯤ ꯀꯥꯡ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯣꯏꯕ ꯆꯪꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯆꯥꯏ ꯂꯣꯏꯅꯃꯛ ꯌꯥꯗ꯭ꯔꯦ ꯍꯦꯚꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯕꯁꯦꯀꯣ ꯇꯣꯡꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯅꯒ ꯊꯥꯛꯀ ꯆꯠꯂꯒꯀꯣ ꯁ꯭ꯂꯣ ꯃꯥꯁꯇꯔꯅꯒ ꯅꯝꯊꯠꯂꯒ ꯑꯁꯤꯒꯤꯗꯒ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯉꯥꯊꯗꯅ ꯄꯝꯗꯅ ꯇꯧꯔ ꯅꯝꯃꯗꯤ ꯊꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦ ꯐꯖꯕꯗꯤ ꯃꯌꯥꯝ ꯂꯩꯍꯧꯋꯦ ꯃꯨꯟꯅ ꯆꯦꯞꯅ ꯌꯦꯡꯉꯤ ꯑꯩ ꯃꯁꯛ ꯈꯪꯉ ꯌꯦꯡꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯅꯦ ꯃꯥ ꯇꯧꯔꯤꯁꯦꯅ ꯈꯜꯂ ꯌꯦꯡꯉꯛꯏꯔꯗꯤ ꯈꯪꯗꯦ ꯑꯣꯇꯣꯗꯤ ꯐꯖꯅ ꯀꯥꯞꯅꯔꯦ ꯄꯤꯒꯤ ꯇꯥꯏꯞꯇ ꯁꯣ ꯂꯣꯜꯂꯝꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯃꯥꯡꯉꯝꯒꯅꯣꯏ ꯂꯩꯔꯝꯃꯣ 시지가 인간 뭐하니는 안 깐마다네 사갈래 눈가오람디 캐치 이엔데 살아 털기네 ꯑꯩꯁꯨ ꯃꯅꯨꯡ ꯆꯪꯉꯤꯗ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦꯕ ꯑꯇꯩ ꯂꯩꯀꯥꯏꯒꯤ ꯌꯥꯎꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯀꯩꯀꯥꯒꯤ ꯌꯥꯎꯕꯀꯣ ꯃꯈꯣꯟꯁꯦ ꯌꯥꯝ ꯂꯥꯡꯉꯦ ꯉꯁꯤ ꯇꯥꯔꯝꯃꯔꯣꯏ ꯌꯦꯡꯉꯁꯤ ꯉꯁꯥꯏꯗ ꯂꯥꯏ ꯁꯪ ꯂꯩꯕꯗꯣ ꯑꯗꯨ ꯃꯤ ꯈꯔ ꯇꯤꯟ ꯀꯩꯗꯧꯅꯤ
ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯅꯩ ꯃꯌꯥꯝꯅ ꯄꯨꯡ 3ꯃꯨꯛꯀꯤ ꯆꯥꯡ ꯅꯝꯃꯒ ꯊꯥꯒꯠꯂꯛꯑꯁꯨ ꯁꯤꯒꯤ ꯐꯖꯕꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯁꯦꯝꯃꯦ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯈꯨꯠ ꯁꯧꯕ ꯍꯧꯔꯛꯑꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯅ ꯍꯜꯂꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤ ꯂꯣꯏꯁꯜꯂꯒꯦ 와네 아주 와이드가 농사가 사도록 와니다 짤라게 돌아간다 이가에 짱가가 나보니까 또 남아로게 하이데 ngasi editing to ngasi thagat ngam na ba banage ba try to ge pung tare ta mai video thagat tane ido nungda waram ge nungdang hai dane nungdang pung tare na ba thagat ngam dai yeng no lo zakare ne orage season la ra season la ra 80 ya 70 da site dibia jadi phada re chawa site dibia to be jale